ngasi phong ki batuan tuan ba manipuri si phong sing digi maroi bi pauk sing myam na thamjagi ahan bada kuyelan power phong bo mapalang gi paung tang hana myam na thamjagi ex MP yauna sibigi serak pi khraba Myanmar democracy activist mari military na hatkre Myanmar sahi kayamu ki manung na capital punishment sejinabagi ahan ba thaudu oina lebas gi military na democracy activist mari hatkre activist ko jimiam sum lawmaker Piogia to yauna activist mari edu terror acting sathabagi maral sikibani makoi media gi miyoi sing phawa yauhandana satakhiba trial amada sibigi serak pikibani right group sing na thawong adu yamna sumde hairadun akan mamong yaningdaba phungdok narakhrabani Myanmar military na hatkraba activist sing adugi imungi miyoi sing thokaba numita incense prison da punduna laikriba makoi gi imungi miyoi sing aduga adugi paw tana bhonaki military na hard kiba activist Zayer thogi mamana mahak masano pabu sapsana karamba matamda hard kadagi haibudu military authorities na khangalaki belaite haina phungdokhi maduna maram oiduna mahak satnabigi matung ina masagi lairol sanbigi thaurang sing lang mangam khidi haina mathmoi sukna makhata na phungdokhi Kenwin mena BBC ki Burmese service to wangang laduna haiki madudi hauki basayol da aikoina tumgi kuthang da unaduna wari sanaki ba matamda ehaki isadu masamau faki amasum aingonda momon minok nokhi maki lairik pawada sijinaba dictionary amasum jail da sijinaba sel khra tharakna bhairaki posak singa dunga si ehakna jail purakli bani haina winmen makhataki serak sida military authorities na sibigi serak piduno hatkraba ojimi gi masina maki imungna asi waksang sing phangdri haina phungdoki laikhidraba activist singi imung singna execution sing adugi paw piraknaba authority sing the application sing submit tawkibani state news outlet Global News Light of Myanmar na hai miyoi mari hatlibadu makoina miyoi bu khunai gi mayokta tamthiba mong terror gi thabak thawong sing pangthoknaba lautuna kiba thawong sing adugi damakta sinlang kiba madi directive sing pi khibagi damaktani news outlet asina makha taraduna makhoi counter terrorism law singi makhada charge tawki haina phungdokhi taigom sung makhoi karama matamda natragana karamna hatkibagi haibigi matangdari pankhidi United Nation gi matung ina Myanmar gi military authorities sing sibigi serak pikhiba miyoi sing adubu hatlibasi kumza English sing amagasamapan marfuga nipan gi matung ahanmani Myanmar da mamangna pangthukiba education sing adu thauri yalaga satakhiba ngaktani kumza English sing ani kun gi mathu lebas gi military na lenga ki power namduna paisin khibadagi lebas sida paksana demonstration sing pangthuki military na pro democracy protesters sing activists sing amasum journalists sing gi mayok tphaba punbagi akanba campaign ama satharaki democracy activists kayabu terror gi thabak thawong sing sa thai haina maral siradunu sibigi serak piraga hatkiba Myanmar military gi thawong sibu opposition groups sing amasu human rights organizations singna akan mamona condemn tawkre Atopa pawamna education minister gi sabsaba mara lairamnabadi maphunthi supa jail thamkhibada akaiba leite Mamta Banerjee West Bengal thokliba teachers job scheme ga mari lainana education minister Partha Chatterjee enforcement directorate na phajin khibada state asigi minister Mamta Banerjee na ma ki lenga ki minister pha khibada maklanai oina ikaiba madi asok pa phawi haina phungdokre Teacher job scam siga mari lainana minister Mamta Banerjee di mari lainadaba mongda masamatom le scam sidagi lapna lairi thokripa thaudo si kaidawnungda makna thajaba ngamde maki minister Partha Chatterjee na asigumba scam sida senaramgani haibasi makna khalubagi wangmadani karigumba mahaki minister asigi mathakta siriba marala si praman tawduna sumi haine sapsana utpangamlabadi makna mapunchi chupa jail laikibada ma karimat nuaitaba pokloi haine susit minister Mamta na phongdokre adumaina makna case asida foul play toba kanamata yaudi haibisi aikhoina karamna khangmangamgani haibu wahang amadi sip minister na hangnakli asigumba wathok asi makna media trial oina sathaba pamdabagi mong phongdorakli Chief Minister ki wapamasi ma ki cabinet minister oiriba Partha Chatterjee phakraba matung numit nini gi matung na phongdorakhibani enforcement directorate na ma ki cabinet minister si aini yadaba mongda West Bengal gi school job scam ga mari lainana phakhibani Chatterjee phaba matamna sel oina lupa crore kun ga mathoi amasum Kolkata da leiba ma ki mayumdagi phakhibani ma hanagi education minister Arpita Mukherjee ga naknaba mari lai
हाइबसु खंग मंगमख्रे हाइनस पाउसना मखाताना सफोंदोरकली अतोपा पाउ मना नुमित मरीनिगी ममांगदगी कर्नाटका की रायचूर नुपी मसा मरी मांगखिबदुगी मतांगदा लेप्तना थिजिनबेगी थबक चथरी कर्नाटका की रायचूर महितमलिबी कॉलेज गर्ल्स मरी हौखिबा नुमित मरीनिगी ममांगदगी थीब खंगदना लेरकली पुलिसना युमलोनबी स्टेट सिंगी मतेंग यावना मखोयु फानना थीबगी थबकना सथरी हाइदी मांगखिबा नुपी मसा मरी अदुगी मनुंगदा अहुम अमना साइंस स्ट्रीम दा तमलिबने अदुगा अमना कॉमर्स स्ट्रीम की स्टूडेंट नि मखोय मरीमक रायचूर लेबा गवर्नमेंट की प्रे यूनिवर्सिटी कॉलेज अमदा पुना मही तमिनबने मांगखिबा नुपी मसा मरी अदुदी मोनिका बाबानी नंदनी अमदी बैग्याश्री कवि हाइबा मसखा मंगमख्रे मोनिका बाबानी अमदी नंदनी हाइरिबा नुपी मसा अहुम मसिदी सही तरागा त्रेलुम सुरबा ngaktani अदुगा बैग्याश्री हाइरिबी नुपी मसा असिना सही तरागा निपालुम सुरबी महिरोइनी मखोय मरी मांगखिबसिगा मरी लैनना कर्नाटका की स्टेट पुलिसना युमलोनब स्टेट फोर्सिंग मतेंग लोइनना हौजी कना थीबु हुंबगी थबक चथदुना लैरिबनि हाइरि थौदोसिगा मरी लैनना मखोयना तमलिबा कॉलेज अदुगी प्रिंसिपल चंद्रशेखरना फोंदोरकपदा मांगखिबा नुपी मसासिंग अदु कॉलेज असिदगी मांगखिबा नथि मखोयना कॉलेज करक्त्रिङै मनुंगदा मखोयगी मयुमदगी मांगखिबनि अदुगा मखोय मरीगी मनुंगदा अहुम अमदी ममांगी सहीदगी हौना कॉलेज ता सांग नायना करक्खिद्रबा नुपी मसासिंगनि हाइबा वाफम फोंदोरखि हाइरि हाइनसु पाउसना पलकली अतोपा पाउ मदना मखल खुदिमकी कोरोना वायरस हातोकपा ngamba मोनोक्लोनल एंटीबॉडी थिंगरे कोविड-19 लाइना थोगलिबा सेवियर एक्यूट रेस्पिरेटरी सिंड्रोम कोरोना वायरस टू SARS-CoV-2 अमसुम मसिगी बेटा गामा डेल्टा एप्सिलॉन अमसुम ओमिक्रॉन यौन मखल खुदिमकी वेरिएंट अमदी सब वेरिएंट सिंग हातोकपा ngamba यूनिवर्सल कोरोना वायरस थेरापी ओइरकपा याबा मोनोक्लोनल एंटीबॉडी अमा रिसर्चर सिंगना थेंगरे हाइरि मसिगी एंटीबॉडी असिना इंग्लिश सिंग अनीदा चाइना दा संदोखिबा SARS-CoV अमसुम इंग्लिश सिंग अनीगा तरागनि थुइदा सऊदी अरेबिया दगी संदोरखिबा मिडल ईस्ट रेस्पिरेटरी सिंड्रोम्स सु हातोकपा ngami हाइरि मसिगी एंटीबॉडी असिना इसम सम लोक खुलाई थोगलिबा कोरोना वायरस मयाम सु हातोकपा ngami हाइना जर्नल PLOS पैथोजेन्स ता फोंखिबा स्टडी अमता स्वाइखि रिसर्च तौबसिंगना पुथोरकलिबा मोनोक्लोनल एंटीबॉडी 1249A8 HMAV असिना वायरस की स्पाइक प्रोटीन की S2 स्टॉक रीजन दा टारगेट तौबनि मसिगी एंटीबॉडी असि उसीदा सांगेंग तौदुना इंट्रापेरिटोनियल इंजेक्शन ओइना नत्रगना नासल डोज ओइना थाबा मतमदा SARS-CoV-2 लाइनादगी ngakthokhi masida haksangi arumba kaihanda amasum numit marinigi manungda usiगी langdagi virus sengdokpa ngamkhi haina Birmingham da University of Alabama gi team amana phongdokhi anabo covid variant singasi immune system na ngakthokpa ngamdaba amasum vaccine kapthokraba oirabasu maduna thingba ngamdaba oirakli tungdasu asiguma coronavirus na anauba laisa thogolakpa yabi akiba lairi phibam sida anauba antibody thengnariba sina mirebu khunai sikanba ngamgani haina thaje haina scientist singna haikien su paus na phongdorakli adu haujuko inadi myam paus matang sa lusinjarage mas myam puna anauba update ngaminasi and thank you